Assalamu alaikum wa rahmatullahi wa barakatuh. Nusiraba isina nausing ngasigi video asidi ataba mina ikaigadaba akamba wahi wata sijinnaba haiba sigi matangdani. Nusiraba isina nausing akamba wahi ataba singna ikaigadaba haiba sisu asauba guna amani. Mamangdasu aina asauba guna karagi matangdasu panjakre hairiba tabag asisu asauba guna amani. Karigumba hairiba duna thawdokka chanaba asengba oirabadi akamba haibe guna ama aduga aranba oirabadi mibu maran sibagi guna ama supugani punna guna ni phangani khudam oina kanagumba amabu nama haramigi macha haina chairaba hairaba adu oirabadi mahak ado guna ani phangani karigumba hairiba miyoi aduna mama haramigi macha oiramdaba taraba karigumba mahakna hairiba wahi ado asengba makki oiramlaba mama haramigi macha oiramlaba adu oiba taragadi akamba wahi sijinnabagi achauba guna amasu phangani hadis talai musalman amabu fattaba akamba wa haibase fasingni Hadrat Jabir bin Sulaim radhiyallahu ta'ala anhuna musalman walak pamatamda Huzur sallallahu alaihi wasallam na mangwandagi warib khara lauki ahanba warib adudi kanagumba amada fattaba wa haiganu Hadrat Jabir radhiyallahu ta'ala anhuna hai alhamdulillah aina warib asisu pura tauki masigi matungda kanagumba mi natraga sasan amada aina akamba wa haikide haina Hadrat Jabir na haiki Anisuba ware baduna nekigi thabak amabu apikpa oirabasu hanthana khallaga thadokkanu haina Allah ki nabina Hazrat Jabir dagi ware lauki aham suba ware badudi kanagumba musalman bhai amaga unaba matamda haraw wa maithong amadi afaba lamchatka loina na uno mari suba ware badudi masagi lungi natraga khongrau khubo tangkhaidagi henna chonhanganu karigumba masingamdrabadi khumittagi makha lanthanganu karigumba khumit makha yauthakrabadi hairiba do napal tawba miga chapmanagani napal tawbagi khudamni manga suba ware badudi kanagumba amana nangonda leiba asoiba ama phongdorakle mahakna nangi asoiba hairakle haiduna nangna khangba magi asoiba dasu haiganu haina Allah ki nabina Hazrat Jabir dagi ware lauki Hadis amada asumna lai maral lai tabi nupi amabu maral lai haina maran bibiraba haibadi nahakti haram karini ok tabini haina badanam siba se khwaidagi chawba gunani fattaba akamba wahaisingda ayamba mama pallaga miyoi khudimak ayamba na chainai masisu yamna fatraba guna achauba amani mathakta aina panjakriba hadis aduda hairiba wafamsing asisu salli Hadis amada lai kanagumba amana kanagumba mi amada mahangonda leitaba asoiba ama lei haina maral sire adu oirabadi Allah tabarak taala na mahakbu mana haikriba adugi saza oina jahannamgi maida thamgani Hadis amada lai kanagumba amana masagi minaida zinagi badnam pire dunyada badnam tawbagi saza phangkhidaba oirabasu hayeng qayamat ki numitta mahakbu badnam tawrambagi saza Allah tabarak taala na pigani Hazrat Abdullah bin Amr bin As radhiyallahu ta'ala anhu nongma mapagi pungnaba maniga unagi haina chatlammi manina minai nupi amada chak porau hain hairammi minai nupi aduna chak khara tapna purakpada mani aduna asumna hairammi e zaniya khara thuna porau haina chairammi matamadada Hazrat Amr bin As radhiyallahu ta'ala anhu na hairammi nahakna achauba wa ma haikre mahak zinakarini haibasi nahak khanglabara haina manida Hazrat Amr bin As na hanglammi mani aduna khumki Allah ki kasam mahak zinakarini haiba ai khangde aina masidi sagbadagi haikhibani hain hairammi mani aduna matamadada Hazrat Amr bin As radhiyallahu ta'ala anhu manhai Rasulullah sallallahu alaihi wasallam dagi aina tahawi kanagumba nupa natraga nupina masagi minai nupi bu zaniya oktabini haina kauba taragadi qayamat ki numitta minai nupi aduna dunyada badnam tawrambagi damakta saza oina fugani Rasulullah sallallahu alaihi wasallam na hidok pirami akamba wadagi hingu Allah tabarak ta'ala na masibu pamde
ꯑꯀꯥꯝꯕ ꯋꯥ ꯍꯥꯏꯕꯗꯤ ꯃꯗꯨꯕꯨ ꯃꯤꯅ ꯇꯥꯔꯒ ꯏꯀꯥꯏꯒꯗꯕ ꯋꯥꯍꯩ ꯑꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯕꯁꯨ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯗꯨ ꯑꯀꯥꯝꯕ ꯋꯥꯍꯩ ꯀꯧꯏ꯫ Rasulullah sallallahu alaihi wasallamna Badargi landa sikiba kafirsing aduda akamba wa haiganu haina thinglammi maramdi maduna asibasingda karimata kanaba oiroi aduga hinghawribasingda awaba piba oigani. Hadis amada lai mu'min haibadi sahab tawdaba akamba wa haidaba warem ngangdaba adubu kawi. Mamangda aina panjakriba hadising asidagi khangba ngamle madudi fattaba wahayi wata natraga akamba wa haibase kafir natraga sa sanda oirabasu haramni adu oirabadi kanagumba musalman amada haiba taragadi kaya yamna guna chawgani haibado aikoina khanthabiro. Musalman aikoina khantasi hairiba thabaksing asidagi aikoi ase kayam lamna leiribano haibado maruoina sa sansingda akamba wahi yamna sisinai adubu gunani haiba fawba aikoina khannade. Amuktang khantaraga yengbiyu masigi guna asida duniyagi oiba kari kanaba yauri haibado. Masibu thadokpada kari amangba lei. Aikoina tawba matamdasu kanaba leite thadokpa matamdasu aikoida amangba leite. Adubu awabadi Allah tabarak ta'ala na amasung rasulna haiba indaba amasung asawbagi wakhal fawba tawdaba sini aikoigi damakta lebak thiribadi. Allah tabarak ta'ala na aikoina khudimmak hairiba gunasing asidagi lapna leiba ngambagi pangal thona pina biboy sanu wa akhiru da'wana alhamdulillah rabbil alamin.